Mikhalga mari Leinana pamdaba thodok thukpagi chang nongmagi hengalakle. Erang numidang khana joinabagi thodok amada hauze Langthabal Assembly constituency da MLA oiriba LJP da karakhiba handakta BJP da yaukraba karam samna masada yauba Nongmei Satkhre miyam don Satkhre hari penadraba miyamna wakan mifam phamna na ba sem sakre paumagi matungina ngarang numidang pung 8 kunrom chatpa matamda ACC da merep oina na ba thorang liba somorjiki thongalda karam siamge wakar amaga khon khara kana khraba matung miyam hupna lakpadagi maike anigi marakta muknabagi thodok ama thokhe thododagi matungda karam siamgi machanupa mahake piaro amadi mahake naknaba miyosing laklaga mirep oina na ba thorang liba somorjiki thongal maktada amok pamdaba thodok thogalakpagi damak miyamna makoina tongnapa gari fazindum thamkhe gari gi so miyamna paisan khe thodok aduda somorjiki mari mata thokpa nupi amasu soktuna hospital da laikanakhe Tanfamadu de MLA karam siam laklaga miyamna paisin kiba gari so pidrabadi haina akanba wafam kaya miyamda thamlaknaba matung masada pairakpa Nongmei Satkhre puthoraki hairi